ngasi phongkhiba tungan Manipuri sifungsingdagi maruoibi ipausing myamna thamjigi ahanmada Naga Santigi wari tamba ngamdringaida state marida aphaspa sangdokre Naga Santigi thorang tungda kari oirakani haiba tamba ngamdaba phibam amada laikhibana Armed Forces Special Power Act aphaspa state marigi Mapham khrada makhatana thambagi maramsingi manungda ama oidi Assam Manipur Nagaland amasum Arunachal Pradesh ki Mapham khrada tha taruk hena ek asi makhatana thamkhre haina government officials singna phungdorakli April amadagi hauna Ministry of Home Affairs and State Government na Assam Manipur amasum Nagaland dagi disturbed area sing saruk hanthanki anumapu apaspa March kunthraga mutai fawadi Nagaland amasum Assam gi Mapham khudimakta sanakhi ek adugi section 3 gi makhada State Government amasum Ministry of Home Affairs na apaspa gi makhada hairiba area sing adu notify tawbagi sakti lekhi NSN IMna Naga Santi wari sanabada Makhoigi demand hongloi haibidigi tamangamdaba phibam amada lakhibani Makhasa tarakpoina to papamana Dr. Supriya bu Jenims dagi lauthokpa Maitai International Civic Action Network na thadorakpa sirol amada Jenims ki Microbiology Department asi khwaidi ki motpa department am hoire Doctor gi sinpham da mingsa thina ba thabak tawri ba Jenims ki Microbiology Department gi Head of Department Dr. Supriya Laithangbam Jenims dagi pothoko haidi Jenims ki Department of Microbiology gi hauzik Head of Department oiriba madi Medical Education Unit ki Coordinator gi phamsu pai ba Dr. Supriya Laipangbam magi mathakta work na pik thalaba miani Jenims ki Dr. Singyaw apun bi staff sing na sada maudraga mga gi sang henbana maki thabak thawong sing da penadre haidi mamang na sulup asina English sing ani ga kungani thoigi July kunga mathoi kungani thoi kunga marida maki right hand oina thamliba department adu da left technician oiba Ranjita Sukhamga loinana trainee academician amadi staff kaya digi senja thumja tawba ICMR project staff singdagi namduna tha khudingi tolop ki ahum thokpagi ama kaktuna masagi fruit khawda sanganba kaya asigi mathakta head finding committee amana kupna thijilaba matungda news media singi kuthangna miyamna phungdoktuna khangankre aduma pu masabu semdoksana patanja piboina maming mathadi phungdokpa lekide madugi matungda employee singi English singani ga kungani thoigi July thagi tolop masagi account sangalakre adubu madugi loinana tolop kakpa yakhidaba adudagi Dr. Supriya amadi Ranjita anina project adugi laboratory technician oiribi staff aduda otpi nebire amadi harassment kya piduna thabaktagi tantholaga atopa hapnaba hotnare haiba akaknaba paw phangmadagi lup asina kupna thijilaba matungda phanglakpa asumba singthamli project adugi left technician laima Jenimsta honorary staff ama oina sai taruk hena kathoktuna COVID-19 gi web khutimak lakpani Maakpu tanthuknaba Dr. Supriya na hotnabani Ranjita laimabu department adugi store da thongnun silaga nungthil pung 12 makhai digi pung 2 makhai rom kian khangan ki haidenesu pausna makhata na phungdorakli makasa tharak foine sana lebak pauksi gi ngasigi editorial kalam mem la khocharaka na mem na thamjagaduri kantina sigi mamingsna Manipur da liquor gi draft policy Lupa tara pairaga yu thakpa Phangloidri Say kuntraga mathoirom si Manipur liquor prohibition tawtuna lakhi lo na thakpa sa bahai besimaktabu ka hena haksang chunge oi haina bugum lo ni adaba mongda sunglakpa amasum yolakpa makhal kyagi matik mayai yaodraba yuna nauribana ha kyagi punsi mangkhibagi wop Makhoigi mangna taduna lairi lengang na su civil society organization kya na su phanayamna khana youthingna bhona jaragasu madugi mahiding asi phau phangmangam khide tasingna ma ki hairuragadi yu haibisi sinjangni miyoibana thaknabagi dama akhanna sunglibani maram maduna yumthong ayamada yu de edik suraba masa masu sing natraga mama mapa sing imungi miyoina warakpa ngamnadi yumda ahalaman sing natraga imungi mi na phawba warakpa ngamdraba miyoidu lenga ki lona warakani haibisi aruba madi oigani maram maduna kunayashida yu thakpa natraga na yon ba haibisi imungdugi hauraga thingnana bahona ba haibisi na khudimaki aphabo oigani You open the Yole Haiduna, Mahiro Kudimak, you taxi school, the Natragana College, the Kara E. Hibsi, liquor prohibition later by stating the thing. Machine attack liberty, you tak Panatragana, you and Bahibis, Langana, Prohibition Act, Lautopaga Madi Lenati,
ꯃꯁꯤꯗꯤ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ ꯆꯠꯅꯗ꯭ꯔꯒꯁꯨ ꯁ꯭ꯇꯦꯠꯀꯤ ꯁꯦꯝꯈꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ 1991 ꯆꯠꯅꯍꯟꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅ ꯌꯨ ꯌꯣꯟꯒꯅꯤ ꯀꯅꯥꯅ ꯊꯛꯀꯅꯤ ꯀꯝꯗꯧꯅ ꯀꯗꯥꯏꯗ ꯌꯣꯟꯒꯅꯤ ꯑꯃꯁꯨꯡ ꯀꯅꯥꯅ ꯀꯔꯝꯕ ꯃꯐꯝꯗ ꯀꯗꯥꯏꯋꯥꯏꯗ ꯌꯨ ꯊꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯌꯥꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯒꯨꯖꯔꯥꯠꯇꯁꯨ ꯑꯗꯨꯝ ꯌꯨ ꯐꯪꯏ ꯍꯣꯇꯦꯜ ꯈꯔꯗꯁꯨ ꯑꯗꯨꯝ ꯐꯣꯡꯅ ꯌꯣꯜꯂꯤ ꯌꯨ ꯌꯣꯟꯕ ꯅꯠꯇ꯭ꯔꯒꯅ ꯊꯛꯄ ꯍꯥꯏꯕꯁꯤꯗꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯖꯔꯒꯁꯨ ꯑꯐ-ꯐꯠꯇꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯆꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯂꯤꯀꯔ ꯔꯤꯒꯨꯂꯦꯁꯟ ꯄꯣꯂꯤꯁꯤꯒꯤ ꯗ꯭ꯔꯥꯐ ꯄꯨꯊꯣꯛꯈ꯭ꯔꯦ ꯗ꯭ꯔꯥꯐꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯃꯤꯗꯤꯌꯥꯗ ꯄꯥꯛ ꯁꯟꯅ ꯊꯥꯗꯣꯛꯅꯔꯛꯈꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯔꯣꯜꯁꯤꯡꯗꯤ ꯌꯨ ꯂꯤꯛꯂꯤꯒꯤ ꯃꯈꯨꯝꯗ ꯕꯣꯇꯜꯗ ꯑꯜꯀꯣꯍꯣꯜ ꯊꯛꯄ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯗ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯃꯗꯨ ꯊꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯆꯍꯤ 15ꯗꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏꯗ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯦꯛꯁꯥꯏꯖ ꯔꯨꯜ 2022ꯒꯤ ꯔꯨꯜ 351 ꯀ꯭ꯂꯣꯖ Cꯒꯤ ꯃꯈꯥꯗ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯇꯔ 100ꯒꯤ ꯃꯅꯨꯡꯗ ꯕꯦꯟꯗꯔ ꯍꯥꯡꯕ ꯌꯥꯗꯦ ꯆꯍꯤ 15ꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯕꯦꯟꯗꯔꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯁꯤꯡꯗ ꯀꯅꯥꯒꯨꯝꯕꯅ ꯌꯨ ꯊꯛꯂꯝꯕ ꯊꯣꯛꯂꯒꯗꯤ ꯂꯨꯄꯥ 5,000 ꯐꯥꯏꯟ ꯊꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 23 ꯖꯦꯜꯗ ꯂꯩꯒꯅꯤ ꯌꯨ ꯊꯛꯂꯒ ꯒꯥꯔꯤ ꯊꯧꯕꯁꯤꯡ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯃꯔꯥꯜ ꯂꯩ ꯍꯥꯏꯅ ꯂꯧꯒꯅꯤ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯀꯌꯥ ꯌꯥꯝꯅ ꯌꯨ ꯊꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛꯍꯜꯂꯒ ꯌꯦꯡꯅꯅꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯒ ꯂꯦꯞꯄꯅꯤ ꯀꯟꯇ꯭ꯔꯤ ꯂꯤꯀꯔꯁꯤꯡ ꯃꯄꯥꯟ ꯂꯝꯗ ꯈꯛ ꯌꯣꯟꯅꯅꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ HTACꯒꯤ ꯀꯁꯇꯃꯔꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯗꯕ ಚಾಂಗ್ದ ꯌꯨ ꯁꯨꯡꯕ ꯌꯥꯒꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯗꯃꯛ ಲಿಕರ್ ꯌꯣꯟꯕꯒꯤ ದುಕಾನ್ꯁꯤꯡ ꯍꯥꯡꯒꯅꯤ ಡ್ರೈ ಡೇ ಅಮಸುಂ holiday-singda alcohol liquor yonba yaru hari lengaki draft policy asida kanagumna pienaba leragadi kari hapsingadagi haibadu mari lenaba authority da haigidabani tawbudadi state asida leidiba lairaba miyamna maukshagumna lupa tara pairaga upek ama ani thakpa phanglamba aikoi swaide sungba yu singadudi thakpa phangnanabagi masa ama phawba policy asida yaudre policy asida yauribadi aikoina mapalamgi yu thakpa aduga aikoigi yu mapalamda thadokibani thausilasi ona tainabadawna di uba phangi matang asida panjaningmadi aikoigi swaide fanglibi yu singasi ningthina quality control tawraga hygienic oiba mawongda sunglagi state asigi miyamda phanganbagi tangai phadabalai madu natragadi yu yolibu kangbu adusu senjau paibisingi oikragani sungliba kangbu su matik mayai leiba kangbu gi oikragani isam samjaba sara amagidama yu sungjariba singamasu lupa tara kun pairaga yu thakpa pamjaba lairaba miyamdi handaki liquor gi draft policy sida makhoigi mapham yaodre haijaning haibang sigi sanalaiba pauksi gi editorial column si miyamna thamjaramge adugo loisilakpoina atopa tentakpa pawng khadanga miyamna hapsaramgi miyam lofu miyeng taminasi atopa pawmana india gi ahanba passenger drone baruna nevida india gi ahanba passenger drone baruna Navy da hapsilagin and official report amana phongdorakli Pune the base tawba Sagar Defense Engineering na saba India gi ahanba passenger drone asi Indian Navy da athuba matam da hapsilagani Baruna drone plane asi kg sam kunthra lot puba ngambaga loinana kilometer kun manga dagi kunthra phawgi range ta paiba ngami drone plane asi ballistic parachute ama yawi kariguma yarakta matam da masi sijinagadawribani haina Sagar Defense Engineering founders Nikuns Parasana Fundoki Baruna drone plane asi warship singi marakta Navy gi personnel sing sathokta sing tawbada mating pangadoribani masigi sumatakta ki operation sing bada su sijinabu yahanmaga loinana rural area sing da air ambulance sing sijinabu yahangani Baruna gi function sing asi Prime Minister Narendra Modi ta July thada utkrabani Prime Minister Narendra Modi ne su drone is yamna maru eba khulayam oiragani haina sing thakibani English sing ani ga kungini thoigi bara drone महोत्सवता ड्रोन प्लेन असी उठकी इंडिया की ओइनसु बरा ड्रोन महोत्सव असी ख्वाइदिगी साउप ड्रोन फेस्टिवल अमनी प्राइम मिनिस्टर मखातना हाइखिबदा ड्रोन टेक्नोलॉजी कुमांग सक्शन ngam लैरिबा अफब शासन असिना पीखिबा कमिटमेंट अदु सबसाना पांगथोकपनी सिंथाखेन सुपली हाउसकुनदि म्या पाउक्स मतांग सलुशन जरगे